ꯍꯥꯟꯅꯗꯤ ꯃꯁꯥ ꯏꯁꯥꯃꯛꯁꯨ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯕ ꯅꯤꯄꯥ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯔꯤ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯗꯩ ꯂꯥꯏꯔ ꯅꯪ ꯑꯋꯥ ꯑꯅꯥꯁꯤꯡꯒꯤ ꯑꯗꯒꯤ ꯈꯨꯡꯒꯪꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯥꯅ ꯌꯥꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯁꯤꯃꯒꯤ ꯃꯐꯝ ꯖꯒꯥ ꯖꯒꯥꯁꯤꯡꯗ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯂꯩꯔꯛꯀꯤ ꯀꯔꯤꯒꯤ ꯑꯣꯏꯕ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯊꯕꯛ ꯊꯧꯔꯝ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ ꯂꯩꯕꯥꯛ ꯁꯃꯥꯖꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯟꯗꯛꯇ ꯂꯧꯅ ꯁ꯭ꯔꯤ ꯔꯣꯕꯤꯟꯗ꯭ꯔꯕꯨ ꯁꯄꯣꯔꯠ ꯇꯧꯖꯔꯛꯄꯅꯤ ꯍꯧꯖꯤꯛ ꯊꯥ ꯑꯦꯁꯤꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯁ꯭ꯔꯤ ꯇꯣꯡꯉꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯩꯀꯥꯏꯗ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯁꯤ ꯇꯧꯔꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯌꯥꯕ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯀꯌꯥ ꯐꯖꯕ ꯁꯥꯕꯤꯗꯨꯅ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯀꯌా ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯂꯥꯏꯒꯨꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯦ ꯑꯩꯈꯣꯏ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯁ꯭ꯔꯤ ꯇꯣꯡꯉꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯥꯁꯤ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯀꯥꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯀꯣ ꯌꯥꯝ ꯈꯟꯕꯤꯕ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯃꯥ ꯊꯕꯛ ꯑꯩꯈꯣꯏ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯁꯦ ꯌꯥꯝ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤ ꯂꯥꯏꯔꯕ ꯀꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯀꯩꯔꯦꯝꯐꯥꯕꯤꯒꯤ ꯑꯩꯈꯣꯏ ꯔꯨꯃꯤꯗꯣ ꯏꯕꯨꯡꯉꯣꯁꯦ ꯕꯖꯥꯔꯒꯤꯃꯨꯛꯇ ꯃꯥꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯁꯦꯝꯃꯤꯕ ꯁꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯦꯟꯗꯤꯗꯦꯠ ꯁꯨꯛ ꯌꯥꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯀꯦꯟꯗꯤꯗꯦꯠ ꯌꯥꯎꯗꯦ ꯑꯗꯨꯝ ꯄꯥꯏꯍꯟꯅꯤꯡꯉꯦ ꯃꯥꯁꯦ ꯁ꯭ꯄꯣꯔꯠꯁ ꯑꯦꯟ ꯏꯗꯨꯀꯦꯁꯟ ꯂꯣꯝꯗꯁꯨ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯃꯥꯅ ꯂꯥꯛꯈꯤꯕꯗꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯦ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯃꯥꯟꯗꯣꯞ ꯀꯌꯥ ꯑꯃꯗ ꯃꯥꯅ ꯁ꯭ꯄꯣꯔꯠꯁ ꯒꯦꯝ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯀꯌꯥ ꯐꯅꯕꯁꯨ ꯃꯥꯅ ꯀꯌꯥ ꯑꯃ ꯁꯤꯟꯕꯤꯈ꯭ꯔꯦ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯊꯥꯗꯖꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯑꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯃꯤꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯎꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯌꯥꯝꯁꯤꯒꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯊꯥꯗꯖꯔꯁꯤ ꯍꯥꯏꯅ ꯂꯦꯞꯆꯔꯦ ꯍꯧꯈꯤꯕ ꯀꯌꯥꯗ ꯀꯥꯈ꯭ꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯤꯗꯒꯤꯗꯤ ꯃꯥꯅ ꯀꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯐꯖꯕ ꯌꯥꯝ ꯆꯥꯎꯈꯠꯄꯒꯤ ꯊꯧꯔꯥꯡ ꯌꯥꯝ ꯄꯥꯏꯈꯠꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯃꯥꯡꯗ ꯀꯥꯈꯤꯕꯁꯤꯡꯗꯤ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯃꯌꯨꯝ ꯗꯂꯥꯟ ꯁꯥꯕ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯑꯇ ꯑꯣꯏꯅ ꯇꯧꯔꯒ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯌꯥꯝ ꯀꯥꯅ ꯐꯪꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯂꯩꯔꯛ ꯀꯣꯟꯖꯥꯡ ꯁꯦꯝꯃꯤꯕ ꯃꯥꯅ ꯂꯣꯏ ꯁꯦꯝꯃꯤꯅꯤ ꯃꯇꯣꯞ ꯁꯦꯝꯃꯤꯕ ꯀꯩꯗꯧꯔꯤꯕ ꯂꯥꯏꯁꯪ ꯁꯥꯁꯦ ꯁꯤ ꯑꯄꯦꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯥꯟꯅꯁꯨ ꯀꯥꯈ꯭ꯔꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯏꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯃꯃꯥꯡꯊꯛꯇ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯉꯝꯃꯝꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯇꯩꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯑꯗꯩ ꯑꯑꯣꯟꯕ ꯃꯌꯥꯝ ꯎꯕ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯊꯣꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯑꯑꯣꯟꯕ ꯃꯌꯥꯝ ꯎꯕ ꯐꯪꯖꯩꯑꯕ ꯍꯥꯟꯅ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯗꯣꯜ ꯑꯃꯗ ꯂꯩꯖꯔꯝꯃꯦ ꯑꯗꯨꯕꯨ ꯁ꯭ꯔꯤ ꯇꯣꯡꯉꯝ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯊꯕꯛ ꯊꯧꯔꯝ ꯐꯖꯕ ꯃꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ मागी दोल चंजरगे हाइबगी तोबम रबिंद्रो द थवाइजे कच्चरगे हाइबगी असामगा लोइनना चंजरे यामनु नुसीबा एमएलए अमनी मी अमा उबदा विवार शक्ति मा थगोलों खंग थबक तवी
ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯟꯗꯛ ꯚꯣꯇꯔ ꯑꯅꯧꯕ ꯆꯟꯕꯅꯦ ꯑꯍꯥꯟꯕꯁꯨ ꯊꯥꯗꯗꯣꯏꯅꯦ ꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯗꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯍꯟꯅ ꯑꯗꯨꯝ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯊꯥꯒꯠꯅꯤꯡꯉꯦ ꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯖꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯥꯗꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯤꯔꯦꯞ ꯆꯣꯡꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯣꯠꯅꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯊꯣꯛꯈꯤꯕ ꯃꯤꯔꯦꯞ ꯑꯃꯠꯇꯅ ꯍꯣꯠꯅꯈꯤꯕ ꯌꯥꯎꯗ꯭ꯔꯤ ꯊꯥꯡꯒꯒꯤ ꯄ꯭ꯔꯖꯦꯟ MLA ꯇꯣꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯒꯅꯤ ꯏꯂꯦꯛꯁꯟ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯇꯣꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯄꯤꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯦꯞꯅꯔꯒ ꯃꯥꯕꯨ ꯌꯥꯏꯐꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯁꯤꯜꯂꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯂꯦꯛꯁꯟ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯗ ꯇꯧꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯔꯤꯕ MLAꯅ ꯇꯧꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯟꯃꯟ ꯈꯥꯛꯇꯅ ꯃꯤꯒꯤ ꯑꯅꯥꯕ ꯍꯛꯆꯥꯡꯗ ꯃꯈꯣꯡ ꯄꯥꯏ ꯈꯨꯔꯝꯗꯅ ꯄ꯭ꯔꯖꯥꯒ ꯑꯗꯨꯛ ꯃꯇꯤꯛ ꯅꯛꯅꯅ ꯅꯨꯡꯁꯤꯅꯅ ꯂꯥꯛꯄ ꯀꯦꯟꯗꯤꯗꯦꯠ ꯑꯩꯁꯦ ꯃꯥ ꯅꯠꯇꯅ ꯑꯇꯩ ꯂꯩꯇꯦ ꯃꯍꯥꯛꯅ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯧꯈꯤꯕ MLAꯁꯤꯡꯅ ꯇꯧꯔꯝꯕ ꯊꯕꯛꯇꯒꯤ ꯍꯧꯖꯤꯛ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯏꯅꯥꯛ ꯈꯨꯟꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯠꯇ ꯄꯨꯛꯆꯦꯜ ꯑꯃꯠꯇꯃꯛꯇꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯥ ꯑꯌꯦꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁ꯭ꯔꯤ ꯇꯣꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣꯕꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯅꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡ ꯃꯌꯥꯝꯅ ꯃꯃꯥꯡꯊꯛꯇ ꯚꯣꯠ ꯄꯤꯍꯧꯗꯕ ꯀꯥꯡꯕꯨꯁꯤꯅꯁꯨ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯤꯃꯤꯟꯅꯔꯒ ꯃꯥꯕꯨ ꯑꯃꯨꯛꯇ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛꯇ ꯎꯠꯄꯤꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯚꯣꯠ ꯀꯥꯍꯟꯁꯤ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯅꯧꯅ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯛꯄꯅꯦ ꯆꯍꯤ 1.5 2 ꯍꯥꯏꯖꯜꯂꯦ ꯑꯗꯣ ꯑꯩꯅ ꯑꯅꯧꯕ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯁꯔ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯁ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯦ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯌꯦ ꯃꯌꯥꯝ ꯑꯩꯅ ꯑꯥꯗ ꯂꯩꯔꯨꯕꯒ ꯁꯤꯗꯩꯁꯤꯗ ꯇꯧꯔꯝꯃꯤꯕ ꯁꯔꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯥꯒꯤꯗꯨꯒ ꯁꯤꯒꯗꯤ ꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯁꯣꯛ ꯀꯨꯏꯕ ꯍꯥꯏꯗꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯄ꯭ꯔꯖꯥꯒ ꯂꯣꯏꯅꯕ ꯍꯩꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯧꯄꯥꯃꯛꯅꯤ ꯈꯜꯂꯒ ꯂꯣꯏꯅꯕ ꯉꯝꯕ MLAꯁꯦ ꯃꯥ ꯈꯛꯇꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯌꯥꯝꯅ ꯐꯩ ꯑꯀꯨꯠꯄ ꯂꯩꯔꯝꯕꯁꯨ ꯊꯣꯛꯀꯜꯂꯤ ꯃꯥꯅ ꯆꯍꯤ 65 ꯄꯨꯟꯁꯤꯟꯖꯔꯛꯏꯕ ꯑꯩꯈꯣꯏꯁꯦ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯧꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯝ ꯀꯥꯈꯤꯕꯁꯤꯡꯁꯤ ꯃꯅꯨꯡꯗ ꯃꯥꯒꯨꯝꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯁ꯭ꯔꯤ ꯇꯣꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡ ꯃꯍꯥꯛꯁꯤ ꯂꯥꯏꯅ ꯄꯤꯔꯛꯄ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛꯁꯤ ꯏꯁꯣꯔꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯝꯕꯤ ꯁꯥꯕꯤꯒꯦꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠ ꯑꯇꯩꯗ ꯄꯤꯔꯨꯕꯅꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯄꯤꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯣꯡꯁꯤꯟꯖꯔꯛꯑꯦ ꯍꯧꯖꯤꯛ ꯀꯥꯖꯔꯤꯕ MLA ꯑꯣꯏꯖꯔꯤꯕ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯩ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯊꯕꯛꯁꯦ ꯆꯠꯊꯕꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯕꯤꯔꯤꯕ ꯁ꯭ꯔꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯔꯤ ꯁꯦꯝꯕꯤꯔꯤꯕ ꯁꯥꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯄꯦꯟꯖꯕ ꯑꯃ ꯑꯣꯏꯖꯔꯦ ꯑꯇꯣꯞꯄꯗ ꯍꯥꯟꯅ ꯄꯤꯔꯝꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯥꯔꯛꯏꯕ ꯇꯣꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯐꯖꯕ ꯍꯧꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯇꯧꯕꯅ ꯍꯦꯟꯅ ꯐꯖꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩ ꯇꯁꯦꯡꯅ ꯆꯣꯡꯁꯤꯟꯖꯔꯛꯄꯅꯤ
Siri Tongbam Robindro Singha akhoi ahanbada vote pigide adubu atopa amada pigi maming di panjararoi adubu handakti Siri Tongbam Robindro Singha na tawra iba lairaba na khumba kajin kayada laiba kanana wari kanana nungairi haba yengdana mana sangdana mateng khajik tawraba su tawba se urubada akhoi atopada piba yade Siri Tongbam Robindro da vote piraga amu hana thagasi kahanji habdana akhoi mayam apun boina lepnadana magi thauram phajabasi ubasida adum khoi ju leptana pige khalle mamu thanga kendra sida phajana tawbase mamu hena tawba leite koi thanga kendra gi emeno lebiriba hi mingon panjaraba Siri Tongbam Robindro Singh haki top gun haiba tare mana teng rom matam sida sengol lib sakol liba kendra sigi khung khudingda ayam basengol sakoi tawbiriba si koi praja mo ni koi yam penjare bangna yam ten matam da pangthok thaba obnina ningbu thongdaba praja na khara lebiri tungani maramdi magumba MLA matik mathang leba mamang thak ta khoi kendra sida amukta thokhidri tholok to manden khalli ai su changani mayam su changbiyo aduga mayam ni Sir Robindro gi thabak si mathang oina bating pangna sena haijani Sor ibudo wendo amadi praja singna nusibajina maram moiraga Siri Robindro bu laiba sek mathangi tamsidasu Siri Robindro na kagan heba yam nusauba saga loina na ai samak masada support tokjarakpane handak lagi be election jida mukta di mai pagan biba haina koi praja myam jina mukta di mai onsin biduna magi pungning chang thogat biduna mukta di mai pagan biwa na hairi thanga je afaba kanoma oihanji akhoi ahung ma oihanji thabak ta ingkhang da mi gi lamdagi henna chawkhatpa icha isu chaw sang leihanba ngamba le thanga kendra ma oihanji haina ai gi thamoi da sumaina mayam da pin tawjari mabu amo hana thagat bai basi pabung hoidi asina arepa wakhal lai habani lakador be election sida mabo amu hana thagapa pamjai ana matam nabi khibida ma adum kaba wajinu haina aina miyang phundai thamjage ma choi muki mai pa anningi pakani haibiga sai khoidi chauna lei wakhan sida masai go jiba thaduga mayam gi dam phajana tawri masi mathang da muka hanji haina mayam gum ta khumjai koi Robindro mai pa ga ka bo wajinu handak la ibe elections da chu ka halaga amukai hena thabak tawba ngamba oisanu hairi aina amohna masi thagat pireraga aduga walhoriba mayam si koi amuk sema ngamnanaba haba ngamnanaba koi praja mayamna kanna hona minasi hairaga laibe election jida mayam ngai ben sing punamakna mangonda vote pibiu ma ba mai pa anji la kadri ba puli assembly election thang esesigi Siri Tongbam Robindro bo amona kana benda muda kamiam thoyak sang hona minasi mawang sibiduna kahansi asi haijage aduga kagani su khali haidi thabak se yam phajana thanga kendra gi damak tama tawbigeba maga chi amuna thagat binasi hai bo phum se ai thamjage amukka ju hana handakse kahanji nak ki mathangi tamjem su ma kabireraga mu sedagi hena sandiba oirasunu adna koi thawa yam yaune honajari matung hiram khuding makta su kabo chungno jin khoina khalle Robindro haiba nipasida vote loin piraga ungtadi praja seva se mathang ungta tawhanba ngamba pina mayam pumna su hana biduna Siri Tongbam Robindro hairibasi mai pakpa ohanbisi mai pakpa ohanro hana isogi mafamda hana na khurumjari khoi ju thau ai yaung na magi da makta som hona jagini khoi je pijagani mangonda प्रजा सिंह मैम ममांग तक भोट पीहौदब कांगबुजनसु हंदकी लाकदब इलेक्शन सिदी मैम पुनः पीमिनरगा माबोंग तो मिनुंगसी तो पीदर माबोंग तो भोट कानसी मा यामनि का खुमजर रविंद्र बु अनना थागतुना था केंद्र जावन ममांग प्रोग्राम बिदंगता होना बेनि हाइदुना आई म्याम फमदा आई नुसिंजरी माबु थागसी हाइबसी मा अकोई वारे ओइना लैजरे mathang election lakadaba sida kadaba yade haibagi amata oina leiminarasi laktuba ematan 2021 22 gisda mai pang honarasi haino khoi kana thawai yang hona jare ase ha mayamna su support tawbiu magi damakta aduduga akhoi chu tawjari hosi ena kana na ba akhoi mayam puna ba honna minasi praja gi suki mateng pang asigu mamiyo asigu akona vote amuka ju hana mathang oina matung koina ka bo rasno ha mana tum sei chupre mathangi tam da jo tum kahan binawa hai khoi pono mabu thawai pun changna yauna amutang di kahan bichi mai pahan bichi tam sida sungsoi soidana kagani habagi asa thamni antang muka mai pa an ba bi je khoi mayam punamak tang thawai yauna hona minaje Robindro na yari